ꯉꯁꯤꯒꯤ ꯄꯥꯎꯁꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯌꯨ ꯁꯨꯡꯕ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯌꯣꯟꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯨꯕꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯑꯌꯥꯕ ꯄꯤꯔꯨꯕꯁꯤꯡ ꯃꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ ꯅꯨꯄꯤ ꯁꯃꯥꯖ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯐꯝꯅꯥꯏꯕ ꯈꯔꯅ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨ ꯁꯨꯡꯕ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯦꯁ. ꯔꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯁꯥꯞ ꯇꯧꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨ ꯁꯨꯡꯕ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯌꯣꯟꯕ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯁꯤꯡ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯌꯥꯕ ꯑꯁꯤꯕꯨ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯔꯅ ꯍꯦꯛꯇ ꯌꯥꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯔꯒꯗ꯭ꯔꯥ ꯍꯪꯈꯤ꯫ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯜꯂꯤꯕ ꯑꯁꯤ ꯄꯥꯞ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯕꯤꯔꯦꯟꯅ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯦ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤꯅ ꯃꯤꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯑꯣꯜꯂꯛꯇꯨꯅ ꯃꯩ ꯆꯥꯛꯂꯛꯀꯅꯤ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯉꯩ ꯖꯨꯟ 23ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈꯣꯡꯖꯪ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯆꯍꯤ 50 ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯌꯨꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯗꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯀꯔꯤ ꯑꯃꯠꯇ ꯊꯧꯁꯥꯗꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯂꯧꯕꯨꯛꯁꯤꯡ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯒꯗꯕ ꯃꯇꯝꯗ ꯆꯨꯗꯕ, ꯆꯨꯔꯣꯏꯗꯕ ꯃꯇꯝꯗꯅ ꯀꯥ ꯍꯦꯟꯅ ꯆꯨꯈꯤꯕꯅ ꯀꯨꯝꯒꯤ ꯅꯣꯡꯗ ꯇꯥꯡꯗꯨꯅ ꯂꯧ ꯎꯔꯛꯂꯤꯕ ꯂꯧꯕꯨꯛꯁꯤꯡ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯧꯎ ꯄꯟꯊꯥꯗ ꯄꯥꯟꯈꯤꯕ ꯂꯧꯁꯤꯡ ꯁꯥꯠꯄ ꯑꯣꯏꯔꯛꯂꯒꯁꯨ ꯃꯔꯨ ꯆꯪꯂꯔꯣꯏ꯫ ꯃꯔꯨ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯐꯧꯋꯥꯝ ꯑꯣꯏꯅ ꯁꯥꯠꯂꯒꯅꯤ ꯍꯥꯏꯅ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟ ꯑꯣꯔꯒꯥꯅꯤꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯅꯤꯒꯤ ꯂꯤꯃꯤꯇꯦꯗ ꯆꯦꯌꯔꯃꯦꯟ ꯆꯣꯡꯊꯥꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ 9ꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯁꯤꯔꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯑꯦꯝ.ꯗꯤ. ꯃꯇꯥꯕꯨꯔ ꯔꯍꯃꯟꯒꯤ ꯆꯍꯤ 9 ꯂꯣꯝꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯂꯤꯔꯨꯕꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯥꯟꯆꯤꯄꯨꯔ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯒ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯄꯤꯕꯗꯒꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯂꯒ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯄꯨꯂꯤꯁꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ NH 38ꯀꯤ ꯀꯣꯂꯦꯠꯀꯤ ꯃꯈꯥ ꯁꯤꯅꯥꯝ ꯔꯣꯗꯇꯒꯤ ꯇꯃꯦꯡꯂꯣꯡ ꯇꯥꯕ ꯏꯁꯇꯦꯠ ꯍꯥꯏꯋꯦꯗ ꯈꯪꯍꯧꯗꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯂꯝꯕꯤ ꯁꯦꯝꯅꯕ ꯄꯤꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 300 ꯂꯣꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯦꯘꯆꯟꯗ꯭ꯔ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗ꯭ꯔꯦꯜ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯗ ꯄꯤ.ꯑꯦꯝ.ꯖꯤ.ꯑꯦꯁ.ꯋꯥꯏ.ꯒꯤ ꯃꯈꯥꯗ ꯆꯍꯤ 5ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 200 ꯂꯣꯝ ꯄꯤꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯋꯥꯊꯣꯛ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯈꯨꯠꯁꯝꯅꯗꯨꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯁꯤꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2017-18ꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯗꯛ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯀꯗꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯇ ꯅꯠꯇꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯗꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏ꯫ ꯆꯥꯗ 75 ꯁ꯭ꯀꯨꯜ ꯀꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯆꯍꯤ 23ꯒꯤ ꯃꯈꯥꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯚꯦꯂꯤꯗ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯦ ꯍꯥꯏꯕ ꯂꯧꯕꯒ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯗ 75 ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯕꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯊꯕꯛ ꯌꯥꯎꯍꯟꯗꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯑꯦꯗꯨꯀꯦꯁꯟ ꯑꯦꯁꯅ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ 44ꯒꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯕꯟꯗ ꯆꯠꯊꯔꯤ꯫ ꯄꯥꯔꯀꯤꯡ ꯃꯨꯟꯅꯕꯒꯤ ꯋꯥꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯆꯦꯟꯕ ꯑꯣꯛꯇꯣ ꯑꯃꯁꯨꯡ ꯃꯦꯖꯤꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯀꯧꯕ ꯄꯨꯡ 49ꯒꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯕꯟꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯆꯦꯟꯅꯈꯤꯗ꯭ꯔꯦ꯫ ꯕꯟꯗ ꯁꯧꯒꯠꯄꯁꯤꯡꯅ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ, ꯋꯥꯡꯉꯨ, ꯁꯥꯃꯨꯔꯧ, ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯊꯣꯔꯛꯂꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯌꯥꯎꯈꯤꯕ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯌꯥꯏ ꯂꯝꯕꯤ ꯏꯝꯐꯥꯜꯒꯤ ꯋꯥꯕꯒꯥꯏ ꯆꯦꯟꯕ ꯕꯁꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ
ꯂꯥꯏꯔꯦꯝꯕꯤ ꯃꯄꯥꯗ ꯄꯥꯔꯀꯤꯡ ꯄꯤꯔꯒ ꯑꯇꯩ ꯑꯣꯛꯇꯣ ꯑꯃꯁꯨꯡ ꯃꯦꯖꯤꯛꯁꯤꯡꯅ ꯕꯁꯀꯤ ꯃꯃꯥꯡꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯕꯁꯀꯤ ꯄꯥꯔꯀꯤꯡ ꯑꯁꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯊꯣꯡ ꯃꯊꯛꯇ ꯑꯣꯏꯕꯅ ꯊꯣꯡ ꯃꯅꯥꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯑꯣꯛꯇꯣ ꯑꯃꯁꯨꯡ ꯃꯦꯖꯤꯛꯁꯤꯡꯒꯤ ꯃꯤ ꯇꯣꯡꯅꯕ ꯂꯩꯇꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯛꯇꯣ ꯑꯃꯁꯨꯡ ꯃꯦꯖꯤꯛ ꯊꯧꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯂꯒ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯕꯒꯥꯏ ꯆꯦꯟꯕ ꯕꯁ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯀꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 19 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯀꯁꯇꯝ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ ꯀꯣꯟꯊꯥ ꯑꯍꯜꯂꯨꯞ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯈꯟꯅꯕ ꯆꯠꯊꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 19 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗ꯭ꯔꯒꯀꯤ ꯃꯄꯨꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩꯁꯣꯏꯒꯤ ꯑꯣ.ꯁꯤ ꯁꯨꯕꯦꯗꯥꯔ ꯑꯦꯜ. ꯕꯤꯕꯦꯀꯥꯅꯟꯗꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒ ꯀꯁꯇꯝ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜꯒꯤ ꯇꯤꯝ ꯑꯃꯃꯝꯒ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯀꯣꯟꯊꯥ ꯑꯍꯜꯂꯨꯞ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯨꯇꯨꯝ ꯑꯆꯧꯕꯒꯤ ꯚꯔꯥꯒꯤ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯁꯥꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯥꯎꯕ ꯁꯥꯄꯣꯟ ꯀꯦꯞ 185 ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯒꯤ ꯃꯃꯜꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀꯣꯇꯤ 19 ꯂꯣꯝꯒꯤ ꯑꯣꯏꯒꯅꯤ꯫ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯅ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 3 ꯗꯒꯤ ꯃꯣꯍꯝꯃꯗ ꯔꯥꯐꯤꯛ ꯀꯨꯇꯤ ꯆꯍꯤ 45 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯠ ꯐꯥꯏꯖꯝ ꯕꯦꯡꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯛꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯀꯁꯇꯝ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜꯅ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯋꯥꯍꯧꯗꯒꯤ ꯄ꯭ꯔꯣꯇꯦꯛꯇꯔ 9 ꯁꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯗ꯭ꯔꯦꯁ ꯀꯣꯗ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯆꯍꯤ 22 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯁꯤꯕꯒꯤ ꯊꯧꯗꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯅꯤꯌꯥꯟ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯛꯇꯔ ꯌꯥꯝꯗꯕꯗ 9 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫